Ima manifu nungsivi ima kanglaipa Sintari mitluda bira lairiye ningon macha aikoi su imagi asenba igi marini lebliye imagi damak lindana he ima manipur nungsibi ima kanglaipa he ima manipur nungsibi ima Manipur integrity ko komi na sinjadega chakchabani iram namsida lairiba nungsitaraba irai pakcha kai myam punamagpa loine le chakchariba khomchak na chiramna chini sahi ama hena henaraba asigumraba ramdam sini Manipur kimagi bijiki mani oiba iram dam sini khunga na chakkhaba jagulaba khunga phasi thoi na pon thang kaya ma pingre ngasi phawda chinai na kaya ma kanglari adu ngasi phawda ngasi gilai Observation. How's ako yung sekretary long-term promo sekretary Famato ko kasi yung sang na sekretary sekretary na ko punna hanay yama ko punna Manipur himala kambari abi habi ko kamamba punna siya si punna mutagala ulisya Manipur yalamu mutalla tauri indari tafsir khudalta Manipur yalamu mutalla tauri indari tafsir khudalta Manipur yalamu mutalla tauri indari tafsir khudalta India ikaw punna abtho India ikaw punna abtho narco terrorism mari phalla narco terrorism mari phalla narco terrorism mari phalla bata di andar guru narco Lingga right kibikna ekoi khongjana sida ro ani gatang lingvina boi da makta nalukna singjari loina loina na ekoi Pambi sing so marak ka yawi raga chaluba khongjana sibo kitang sendo pinaba nalukna singjari narco terrorism mutakita bane narco terrorism India की policy कोई खादुना खुला Lambi gina gerta lebiri ba nasigi kunchota sibu yawo daga siluna usingna ako gipa ibe beno nasigi yatunga la pirena ba nasingare Kayo